Achumna matam kaktaba economic blockade haukhre office singsu thingjalakadori Housing Chatharibe Assembly Mifamda Autonomous District Council ADC Bill 2021 Putho Amasung Police na Fajin Kiba Mahiroi Singh Thadu Haiba Dimanda All Tribal Students Union Manipur Atsum Nangasi Ayuk Pung Taruktagi Matam Kaktaba Economic Blockade Changsin Bahukre Marak Sida Atsumgi Khongjang Asi Hena Kansin Hanaba Mahiroi Lup Asi Vice President Bhenla Lin Khautena District Pombada Government Officing Picketing Taunaba Khangan Kre Atsumgi Mari Lainaba Unit Sing Amasung Organization Singna Kuanma Mafam Singda Economic Blockade Akan Momong da Sathanaba Amadi Government Officing Picketing Khongjang Changsinaba Atsumgi Vice President na Khangan Kre Hari Tribal family ki manungda khenaba laiba punnamak thadoktuna tribal singi hak phangnanaba punna hot naminanaba su benlalin khautena hairi nakalamaramda maitai lipunna adim jati manakta laiba achumgi office thong lonsin gi bai thong asibu condemn tawi haina achum ansam amasung KSO general headquarters ki maikai ti phongdokre ansam gi general secretary AC Thasona Paumi Singha unaba amata hai Maitai Lipunna Atsumgi office Thonglon Sinkibagi Thong Asi Yamna Laibak Tibani Thong Asi Manipur gi tribal Singda Tengna Singna Bani Haina Lawi Atsum Naujik Changsil Liba Khongjang Asi community Amatagi Mayoktanate Khongjang Asi di Indian Constitution na Yaba Constitutional Rights Phangnaba Diban Tawa Khongjang ni Communal Oiba Thong Asita State Government ki Khut Yaramgani Haina Su Singnai Haiki